không mà nhìn thấy tôi sẽ quay lại sẽ quay chân chân mà quay cho tôi nhỉ 그 겐즈게 에밀레만 왔더니 나는 왜 떠보니 여기 다섯 개 사도 비닝안에 되더나 시기 힘을 받아제 뒤로가 내게 다섯 개 되지 저는 왜 떠보 tôi tin ngoài đấy này buồn mà vàng chỉ là tôi muốn được một tờ tờ lúc này hay là xem đã cái đâu này cái đúng cả tôi chỉ cái gì sao của chúng ta không có bắt ta xem không có thu cái này lại mà lâm vi thùng cũng sẽ kinh không như mặc xe mà quên là bốt mà mang đó xa cái lúc xử lý cái gì xe lâu thì có cái mũi cái tự đó mà làm cái lối nó lâu thì có là cái ấy thật lâu được ra ta có bao giờ đó mà cũng có ông mồm xin nó cũng xin là cái này mà làm siêu mà này cho tao bây giờ thì hay rồi nè ấy thật cái gì nhưng đây nè thật là vô đi sản rồi cho xin lão sư mà 빅토리네. Halo. 빅토리. 아, 그다음에 봐. 까리게 아이디 좀더 타범 잘르더기 힘도 할래이네. 까이다. lampak 까이리게. 워리엄 따나제 떠봐 어, 어디 하실라게. 몰래. 들어와. 나볼게. 나 지금 그들 까일리 계시면 불러주고. 아니 타봐봐. 자료 되게 좀 잠잘라 보니까. 난 밑에나. कशु लेतेदा होरेन जे सुमाय तौदना अखोगी तातोंबी होइदा बोट की सुमायना मीटिंग मचा मा सिंगनी ना है चाक यावे है अदिगी करी अखोगी करी करा मै मा दो यावे है अदुदा को युट के योना पुंजलगा अंतकी लाइव बोट की इलेक्शन की मतंगीदा अखोजे के तौजिगे हाना खनाबा अदिगी खनानबगी दमता अखोजे कमाय तौजिगे ना खनानबगी दमता नवंदा आ पाउजे कमाय तौजिगे ना कॉल तौरकने पितुनु तौरगा तौगिने अदु तौगिदो नंगी वाखलोंदा कइदो अदु सम खनागा अखोजे कमाय तौजिगे हाबो बोटो खनान जेना nga पममने 나볼게. 아이, 아두고문도 꽤 아빠인데. 아코이나디 뭐 망다 싸싸 하잖아 뭐 또. 아디기 뭐 뭐야 되나 뭐 타되나 네 세를 따라서 그러네. 수험들은 에밀레진의 람비통 피미들. 마ям들은 우리 람비통 fat대 없어. 아두 나하 뭐 여기 거기다 또 야이 파는 거기다 또 까리도 소비디. 시다 한덕기 마땅 시다디 이제 나볼게. 나하 뭐이나 숨벌람비다. 세는 게임 나오다비다. 뭐체 아포미 다덕이네 칼리. अदुना पुरेनी मीटिंग जे आई लारोगे दाबो तेरा ध्यान दा नहा जोरी बोन में आज चाथु को ना तौदन बोलेरो को वाइदन ने खावे के न इत्रो नंग हायो हमदा आई यानिंदे नहा मो कोई ओइना कोइजो तंगा फोबो थबो तौजिकेदो तेरा ध्यान दा अमा हिजादे कोई के दो होरेन मीटिंग सब जाला कोई चले 대사기 한디 오늘 하이요. 자, 여기 와 그런데. 다다 좀 레이. 그러나 어떻게 나 이거 이랬는데. 여기 또 어떤 만나요. 아무나
중간 야우더비다. 아, 더 더. 저기 가오지 거기 가오지 존나 페이다 Horendi karo paigidamni ko. Uine. Sini memsa. Ini bro. Uine memsa. Sapo ini memsa tukiro. O kanano, thole. Bunga, ye lai bra. Oh ine. Kai lege, ka kholo khoi de lo. Ine, akoi kakhallaroi atopda chakadaba mayam leiba. Ini hoida sum koithoraklibani ne. Sine. Handakti sulbibe adiko. Handak hek karaba CMD soidrab. Ini hoigi yumsi zarre to wankhaladabani handakti. Ado ine sulbibe adiko. Ka do ba soi de no. Khoi mong de hatak ke soli ni. Adu ine taningi se ine dagi. Adudi ine akhoi atopda su chakadaba leibani na akhoi amu tokige kodala. Te pare yo ro yo. Kai lege sia. Hayense working ka no meeting na ile fakta adu sakya yawiye nan akte na upo O ma pung kya do de ni sia. sakya ka de hoi Pare le ore ko. Pare. Wa sai na ba sa pira ma ba. Hore na sa lai ba. Ma, ngai ni ke. ꯃꯁꯤꯅꯅꯤꯗꯅ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯦ ꯑꯩ ꯁꯦꯝꯗꯣꯛꯄ ꯆꯨꯝꯒꯅꯤ Handakti sulbibe adiko. Handak hek karaba CMD soidrab. Ini hoigi zarre. Sige higo pa de. Handakti sulbibe adiko. Handak hek karaba CMD soidrab. Ini hoigi zarre. Sige higo pa de. Pira ga na 미팅 하이브도 웅터리 하이브니까 웅 니터리 따리세 아이 미팅 폼자 더비아티 와이벨싱 아이좀 풀기 나하 모이나 뭐라타는 명이 폼자 와까 다지기 하이로 라우랑가나 하이닝벌 카카로라. ꯃꯗꯨꯗꯤ ꯀꯣꯡꯀꯨꯠ ꯀꯣꯝꯖꯥꯎ ꯃꯊꯜꯂꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯊꯣꯡ ꯑꯃꯗꯤ ꯅꯣꯡ ꯈꯖꯤꯛ ꯇꯥꯕꯗ ꯏꯔꯝꯗꯅ ꯗ꯭ꯔꯦꯟ ꯁꯦꯡꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯃꯗꯤ ꯌꯨꯝꯂꯛ ꯀꯩꯔꯛꯇ ꯏꯁꯤꯡ ꯀꯌꯥ ꯅꯤꯛ ꯂꯥꯎꯅ ꯂꯩ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯔꯒ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯦ ꯐꯠꯇꯦ ꯍꯥꯏꯒꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯀꯦꯟꯗ꯭ꯔ ꯑꯁꯤꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯔꯛꯈꯤꯕ ꯁꯦꯜ ꯊꯨꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯚꯣꯠ ꯃꯃꯥꯡꯗ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯌꯨꯔꯦꯝ ꯊꯛꯄ ꯑꯃꯗꯤ ꯚꯣꯠ ꯊꯥꯗꯅꯕꯒꯤꯗꯃꯛꯇ ꯂꯧꯔꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯐꯥꯎꯕ ꯁꯦꯝꯒꯠꯄ ꯉꯝꯗꯕ ꯃꯍꯥꯛꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯔꯤ ꯑꯐꯕ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯗꯣꯔꯤꯕꯒꯦ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯜ ꯈꯔꯗꯤ ꯁꯣꯏꯗꯅ ꯆꯪꯉꯝꯒꯅꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯃꯤꯇꯤꯡ ꯃꯐꯝ ꯀꯌꯥ ꯁꯤꯟꯗꯕ ꯌꯥꯔꯣꯏ ꯁꯦꯜ ꯀꯌꯥ ꯑꯃꯗꯤ ꯆꯪꯒꯗꯧꯔꯤ ꯑꯗꯨꯕꯨ ꯚꯣꯠ ꯑꯁꯤ ꯀꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯜꯁꯤꯡ ꯑꯗꯨ ꯍꯟꯖꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯦꯟꯗ꯭ꯔ ꯑꯁꯤ ꯁꯦꯝꯕ ꯁꯥꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯃꯁꯤ ꯈꯪꯅ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯀꯌꯥ ꯆꯠꯅꯗꯨꯅ ꯂꯥꯛꯂꯤ ꯑꯃꯔꯣꯝꯗ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯂꯃꯥꯏꯗ ꯏꯃꯥꯁꯤꯡꯒꯤ ꯑꯣꯏꯕ ꯆꯥꯎꯅ ꯃꯌꯦꯛ ꯇꯥꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯍꯨꯠ ꯈꯟꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯈꯟꯕ ꯃꯇꯝꯁꯤꯗꯗꯤ ꯏꯃꯥꯁꯤꯡꯒꯤ ꯆꯤꯟꯗ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯅ ꯄꯩꯈꯤꯕꯅ ꯏꯃꯥꯁꯤꯡꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯏꯃꯥꯁꯤꯡꯒꯤ ꯁꯛꯇꯝ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯑꯁꯤ ꯏꯆꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯌꯥꯝ ꯆꯨꯝꯃꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯈꯜꯂꯤꯉꯩꯗ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣꯕ ꯈꯪꯉꯨꯗ꯭ꯔꯦ ꯅꯈꯣꯏꯒꯨꯝꯕ ꯅꯍꯥ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯅꯧꯕ ꯂꯥꯡꯑꯣꯜ ꯑꯃꯒꯤ ꯂꯪꯗꯥꯏ ꯐꯪꯗ ꯂꯦꯞꯇꯨꯅ
lamding lo ko koi sa sa